Adudagi mahakna mi atopa amada haiki aigi itung illu adubu mi aduna hai ibungo aigi ipabu hana leiron chanjanaba chachaba yabiyu maduda jisuna mangonda haiki asiba singna makoi masagi asiba singbo leiron chansanu adubu nahakti chattuna isorgi ningthau leiba sando'u luk pandup mapan pada yangkai mapan amasung humphudagini tajakraba singi thakta ibungona thaujan biba oisanu amen ibungo da changjaminasi thaujan gi horofam oibiriba ipa ibungo nahaki pambom khadana chana harauba nungaiba apenba phangjai ngasidi ibungogi nifuga mathoi suba apabu apau na chana haidok jagadaba numini thawai senguna phi inbagum inbiyu ayol aran pumnama kokpiyu aigi nungda ningthau oibiyu ibungo haubadagi loiba phauba nahakna ngangbiyu aibu nganghanbiganu mironda thawai kharadu oirasu thaugat jaba ngamnanaba ahingba ohenbiyu thawai happiyu haiduna nachanupa ibungo Jisu Kristagi minglen sonduna nijari amen ngasigi nifuga mathoi suba afaba apau asigi maming se silinau sing asibana asibabu leiron chansanu English study let the dead bury the dead haina ai thamjage sermon asida Cuba gi Barakwa dagi kidnap tobikhibi nupi macha mana Europe ta preacher oikibagi punsi wari matek amatang aroibada ai hapchanjage sangba tenba adudi tongana thammaga nomaijing amadagi nomaijing amagi manungda matek amatoisu upload tawjaba aina ngamjariba se ishorgi thaujani ishorbu ngomkhai leitana thagachai mayamna su aigi damakta prarthana tawbi haibase aigi thamoida phaujai Holy Bible gi manungda thokiba thaudok pomnamak Mahadesh ahum continent ahum gi manungda thoki madudi Asia Mahadesh Africa Mahadesh Europe Mahadesh hairiba continent ahum asigi manungda thokiba warini Holy Bible haibase aikhoi su Asia gi manungda leiribani silinau sing adugi damakta ai haraujai asibana asibabu leiron chansanu haibasina takbadi ahanbada mi khudingmakse nongmadi soidana sigani haibasi utpi adubu isorna hatpa mi oina siba natraga saitana hatpa mi oina siba natraga isorna saitanda ayaba piraga saitana hatpa mi oina siba natraga isorgi nungsi pambomna konbiduna punsi matolomna thabak mai pakna loisalaga lamjen adu chenduna luhup adu phangjaraga punsi poloida ingna siba makhal mari ase Bible da uba phangi aikoina karamba makhal gi sibano thengnaga doriba Bible asida isorna saubadigi chaurakna mi million kunga mangarom hatki Bible asida saitana chaurakna mi humpu hatki Bible asida isorga saitan ga changyeng taunabada isorna ayaba pibadagi saitana mi tara hatki madu job tagini aduga Enoch amsung Elijah di changna sargada kaki adubu post biblical midrash hariba lyrics sidadi Jehudi singi mot matung inadi mi nipan Bible sta changna sarga kaki haina moina maming pi Bible na hai aikoina nungairabani haiduna leiriba taibongpal apumbase khwaidagi phattaba noroki mapu Lucifer lai phattaba adugi makhutta lei ahanba Johan mangagi 18 da yawi adum oinamak isorna taibong panbabu asuki matik nungsibiduna phattaba adugi makhuttagi kanbina nabagi damak magi amatta ngarbu machani pa adubu aikhoida pibirai John pandup ahum pada 13 ta khoina uba phangi mase Bible gi manungda khwaidagi harauba nungaiba afaba adugumba joyous verse ni adubu phattaba adugi makhutta leikraba taibang mi sing asinadi ibungo da changsalakpa haijaba nonjabagi mahuta yeknaba oina khanki iban magi mi singa ibungo bu loksin bide John afabo pau John amagi 13 da khoin uba phangi
Ibungona magi misingi mufamda lai adubu magi oiba mising ibungo bu laushinde haibase khwaidagi awaba Holy Bible gi verse ni masibu saddest verse haina aikoina khangnai aduna haujikti miyoibana taibangpan natragana miyoibana ishor ani sigi manungda ama khanba tare silinau sing maramdi kanagumana taibangpan bu nungsirabadi mapa bu nungsibado mangonda leite ahanba John 2 gi 15 da aikoina ugani Ishorga taibangpan gadi opposite ni taibangpan gi thabak na hakchang gini hakchangi thabakti sibani Ishorgi thabakti thawai gini thawai gi thabakti hingbani Ishorgi wahai na hai hakchang da hunkiba mahak aduna hakchang dagi amang balokani adubu thawai da hunkiba mahak aduna thawai dagi lomba nai da hingba lokani Galatia 3:9 da ikoina ui Hakchangi apamba aduna thawai bu yeknai thawai gi apamba aduna hakchang bu su yeknai maramdi aikoina apamba do tawdanaba ani se amaga yekraduna mai oknai Galatia 5:13 aikoina uba phange taibangpan amasung masigi apamba do sumangsilakli adubu Ishorgi aningba tawba mahak aduna matam pumnamakta lengdana lei ahanba John 2:13 uba phange Thajaba aikoidi taibangpan dagi section ba maru oi Polga thawgal tawminaramba Daimasna taibangpan bu mitana muna yengjaruba mikupta hauchiki taibangpan se magi thamoida chingchaluraga khangpam pamakpa khangnung nungsirakpa mikupta hauchiki taibangpan se bu nungsiraduna mahakna Polbu thadolaga Thessalonica da chatkhi anisuba Timothy 3:10 da aikoin uba phange Ibungo Jisugi amasung hakchangna Nakhoi hingani hairubadagi sebok 12 nattaba atai inaramba sebok mayam ado ibungo bu thadolaga chatki amuk khana ibungo gi tung inna khidre John 3:33 ta uba phange ibungo na magi sebok 12 duda pomnamangna thadok tuna chatkhriba matung ibungo na onsinduna sebok singda haike nakhoi su aibu thadok tuna chatninglabara maduda Simon Peter na ibungo da khumki ibungo aikoina nahakbu thadokuna kanagi manakta chatkadage lomba naidaba hingbagi wahaidi ibungo nangonda lei John 3:39 lomba naidaba hingbagi nungaibadi lomba naidana hingba matam aduda sengna khanggadabani aduga lomba naidaba sibagi maichak awaba adudi lomba naidana siraba matam adu khaktada miyoibana sengna khanggadabani mairakta leibasingna sargagi nungaibado ubadi phangani Luke 13:12 adubu matamdudi haukrabανina upai leitabadagi makoina lanthokpa yadaba pallamana khakiba maramna una makoina mairakta aduga Ishorgi machasingna Ishorgi leibakta ani edo khaidoknaduna lomba naitaba dandi lomba naitaba bor phangnaba mikuptadi kappa amasung maya karkrak chikna khangani haibase ibungona mangjauna na kayara khana Bible sta tambi ibungo Jisuna kana amatabu mairakta awaba khanghaningde aduna mana pumnamakbu kaubi pumnamakbu mahakna khulam toina kaubibani kanbige haina usil oibige haina thajau lauksinjau haina kaubibani hingbado mahakni lambi ado mahakni achumbado aini haibase mahakna hanna laukhrabani asumna thawgal loirakpa matam mahakna cross ta sigadabase naklaklaba matam magi mahusin binabagidamak afaba wa pau sandok haunanabagidamak akhanna nei bungona sebo kharabu kokthokchei adum haina kokthokki khandokpi kibasing ado ibungo Jisuna makhoibu kaubiba adudadi direct kaubibani itung illu haina kaukhraba sing ado magi akhannaba sebok sing itung illu haiba waise mi pomnamakta haiba natte itung illu haiba asidi akhannaba magi sebok oina kaubibani magi akhannaba calling da sijinaba wahini Bible asigi manungda Jisu Prabhuna itung illu haibibase manga taruk la khaktam haibibani adubu afaba pau lairik mari Matthew Mark Luke Johan afaba pau lairik mari se punchallagadi taraga manga tara taruk muk aikoin ubu phangi itung illu haibase yamna sijinaba wahinate yamna special oiba wahini ibungona ahanba sebok singbu kaubibada mathibu kauba matamda taxation office ado thado ga mahana khudakta punamak langthoklamdana mamal yamlaba sanalpa lanthumgi hisab thadok tuna Jisu gi tung injaki
Peter hoi, John James hoi bu kaubiba matamda. Pak laba Galil ki pachau thadoki ngayam thadoki in thadoki hi thadoki nau thadoki pom namak pung thadok na ibungo gi tung in ki amuk kanabu su makoi na hanna yeng ki de chili nau sing kaubiba gi value do chak chana makoi na ngak saki ibungo gi wahai mat makoi na leikha tahan ki de leibak tahan ki de adubu khwai gi thamoi sokpa madi akon ba aroi ba oina ibungo jisuna nipa ani khak ado yamna special oina sebok tarani thoi kaubada sizina ki ba wahai adumak itung illu haina anirak haibi ba matam dadi makoina ibungo gi tung ilakhidre sil inau sing yamna haina makoina nan thok tuna paukhum piraga ibungo digi leithatuna lehauki ahan bani paduna ibungo ipa bu hana leiron chanbagi ayaba pibiyu ipa siba ngai khigena mahna ni chaki ani subani pa tuna aigi yumda lehori ba singado kaina bagi ayaba permission amata logje ukhige haiduna leitharaga lehauki chilinau sing Peter nadi pumnamak thadoga pumnamak Johan nadi pumnamak thadoga Mathi nadi pumnamak thadoga khudak ibungogi wa to leikha tahande adubu kuiraklaba matungda ibungona nungsina kauba nipa ani sidi haina mama mapagi ayaba lauraga laki amana ipasi bangai khige haidana leithoktuno lehauki chilinau khanbiyu kayagi matik nang aisu adugumba group asta yauri bra aina paikhatchagadaba sidi ipasi ngai khige mabu hana leron chanjakhige haibani pasigi matangda aina khajiktang paikhatchage loidi loisalabani yamna tena ai matam phangjadaba maramna kharadi tena haidokjaba tare nipasina jisugi tung inbadi pami adubu sigadoraba mapagi lanthum adusu pami aduna lanthum phangba matungda lanthum phajana yenaraba matungda pumnamak phare yai phare watre padre haba matamduda achaba matam yengaga matam sangabadi jisugi tung inge haiduna mahakna khanba oiramgani haina ayambana mot phongdokti mahakna ipabu hana leiron chanjakhige haibasina takbadi mahak macha nipa ahalni haibasi masu aikoina khangba yare macha nipa ahalna mapa sibagi thorumche makhoi gi chanabi matungina pangthoknai aduga ani subada siramdai matamda mapagi lanthum pumnamak macha nipa ahalda sinagram gadori bani aduga mahakna afaba saruk ado ahum thokpagi ani mana lauraga saruk amana manawda khaigadori bani Madugi kudong chaba chance adusu mahak nanto haningde Jesu Kristo gi tungdi iningba kanda inba yai haina khanba ama mangonda lei aduna maram oiramba yai mahakna ibungona amuksu chance pibiduna ne laoina hairo phawda mana la khidrido marup sing magi phireb ase achumba natte mahakna mapa kaidawai sigani haibase khangba natte aduga mahak masamuksu kaidawai sigani mapagi mang thara sigadra haibasisu ma khangba natte Magi mapado yamna solaba sigadoraba oirambasu yai adubu makhoi tradition chanabi matung inadi mi ese siraba matungda mangphamda phummaga adugi matung sahi ama leiraba matungda amuk saru adu lauthoaga aroibo ina amuk mathau mangam pangthoktuna leiron changadabani aduna mapa ngasi sire haribasu mathau mangam pangthokpa loiraba matungda sahi ama muk anisba phumba do leiron chanbagi thaba do mangai duna leiba tabani aduga jihudi singi chanabi matung inadi mi ase siba matamda kuda hapnade phi amana phachana yele hairaga mangpham chingmai gumba mada phaina luna hanjalle hairaga akang balaibakta phi do yelaga thambiga dabani mangpham ado nung natraga kari gumamna onsen gani marak ta changaga thau noiga dabani sahi pharba matungda amuk loktholaga saru do atopa mafam madamu ani suba poloi ba haidana chathana bani aduga makoina coffin ku sijinagadaba sidi military sing siba matamda sijinai aduga Jews diaspora haibadi Gentile singi marakta Jihudi nataba singi marakta khundaduna sandokraba singna siraga maramdamda purukpa matamda coffin da hapnai aduga state level gi oiba siba matamda coffin ku da hapase yai ataidi phi yatpase makhogi chatnabini silinau sing masi masu aina ningsing jahoge adubu ibungona nungsina aroi basu oiraba makhoi anida itung illu haina kaubiba matamda
sebok oibagi mamal aduk laibak phakraba ahuba amasung aroiba oina phangjaba khudong chaba lomba naidabagi kaubiba adong mapagi lanthumni hena pamba maramna mapabu hana mapabu priority piba maramna mapabu hena luna lawtuna mahana dharma chenbagi punsi adubu pamdaduna sargabu mirairaga leithaduna lehauba haibase mahaki khwaidigi laibak thiba phirepni hingbagi lairikta maming yaujannabagi dama kauthokpiba adubu usittabani taibang pan pumba phangjaraga magi thawai mangjaba mi haibado mahak asi oirabani maramdi ibungona mangonda aigi itung illu haina amuk hana kaurakadaba leite kanabusu ibungona anirak hana force taute bible sida adubu nungsiba isilinaw sing section lausi ai khoisu mausida amuktang khoi yengminasi mausidi Egypt ki mapagi lanthum khak phangadaba natte nipa asigumna mausidi Egypt pumbagi whole country edugi Egypt pumbagi lanthum khudingmak magi makutta phangadabani aduga pharaoh oina sumahti pangadabani Mausinadi Egypt ki lanthum pumnamak adu magi makutta tarabasu Egypt ki lanthum dagidi Krista ki damang ikaiban nangbana Krista ki misingi marakta awaba khangbana hena phai haina khanduna Egypt thadokle hairaga lanthum pumnamak thadoklaga Isor ki macha sing adubu chingaga mahakna lamjau lamhangda sahi ni phu chupna chatki ibungo gi tung enki Ibriya taramathu gi kunga tarukta aikoina soidan uba phangani ibungo ji suna hai mapa mama machin manau magi nupi angang sing adu masamak pusu tukatsadrabadi yengthidrabadi mahakna aigi sebok oiba ngamloi luk taraga marigi kunga tarukta khoina uba phange aduga ibungo jisuna mabu nungsiduna chance pibiki ahanbagi mapa siba ngaikige haiba leiron chankhige haiba nipaduda amuksu mahakna nungsibiraduna khudong chaba amuksu pibirami karam haina Mana ipa siba ngaikige harapwa mikupta asiba singna makhoigi asiba singbo leiron chansanu adubo nahakti chattuna isorga ningthau leibak sando u luk mapan gi humpuda masi thembibani nungsibibani amuk han chance pibibani wakhal tahan bibani counseling tawbibani asi haibira phawbadasu mahakna lakhide silinausing masidai bungo jisu kristana asiba singna asiba bu poloisanu Leiron chansanu haiba asigi wahantok artha adudi Isor khangba thajaba Christian singna siba matamda Isor khangba Christian singna leiron adum chanbi aduga chap manana Isor khangdaba asiba Isor da mai onsandriba kanagumba Isor khangdaba amana siba matamdasu Isor khangdaba marup mapang mayam sagaina taini yomsalaga hena dum mi yamna adum mathau mangam pangthokpi adum poloibi madu problem natte haibase ibungona chandokna takpi bani adubu adudagi hena maru oibadi Isor ge leibaki hingbagi wa paw asini sibagi thoramdagidi hingbagi wa sandokpasina maru oi asiyona mahakna takpi bani adu oirabasu mak leithaduna lehauki Mana leithoktuna lehaubagi mahutta kanagumba singba mi mo oiramlabadi aimak oijaramlabadi asumna hairamgani aidi ibungo khutak asda ipumnamak thadokchaduna ne harauna natung injarage ibungo aibu nahakna nanakta pubire haraga fajjana paw sandokpa hainanaba pap aran khubam fajjana khangnanaba ibungo na sebok singbu train tawbibagum aibusu fajjana takpi tambiyu aduga kainom tangdi nijage ibungo aina sebok oiba matik chaduna nahakna khut thabiduna thau noibiduna bor piraga authority matik magun hapsan biduna chatlo pausando haina thabiba matamda aigi thawai da sidunu lehoriba imung manung ima ipado norokta chatlagani makhoida hana pausandokpagi nungsiduna ipadagi hauna pausandokpagi ayabadadi pibiyo haina nijarablabadi kayada mabal yamlamgadaba punsino kayagi matik ibungona penbiramgadabano maramdi Mana kauthokraba mi amabu asibaga samnaba yade sibai wanganganu aduga asiba nungsiganu haikiba suklai leite mana mapa nungsibadagi hena jisuna sigadorba mibu nungsi sikraba simbu ibungona nungsi jisuna asibana asibabu leiron chansanu haibase mana asiba mibu nungsidaba natte yamna nungsijai sida gokilu chingba Jairus kauban wayan thaudaba mapu adugi macha nupi ado
si ka torap matamda mana Jisuda laklaga makhongda tuthajatuna ibungo ichagi thakta khut thambiraga ichagi thawaida di kanpiyo haina nijaki ibungo Jisu Christna haugatlaga lao chasedra nangina sagi yumda haiduna chatpa matamda magi manai singlaga guru bu wahan biruranu na chanapi sire haiki matam maduda mana Jairus ta haiki kiganu thada thajau asi harga khongkap launa kanduna changba matamdadi miyam teng thaduna basi khongduna nupi macha do siraga hiptuna lerami mayam langanu angang ase tumlebani matamduda miyamna nonaki matamduda ibungo Jisu Christna changsilaga nupi macha do makut paiduna ibema haugalu aina hairi matamduda angang ado asibadu hingalaki mak panduk manga padakunma thoidagi pabiro mayam ubu phangani ibungona asibabu nungsibani nangi asibado thanamo haibadi nungsiu napabu nungsiganu haiba nate khwaidagi asibabu ibungona nungsi asibabu hingalhale 9 kawadu da lukhrabi gi amatta pokchaba machani padu siraga puthorokpa matamda mama lukhrabi na kanasu lehaudraba macha chatkrabada thabak yaina tengthaduna kappa uraga ibungona thamoi sokna asibadu khamaga Purakliba kaya du sogane nupa macha hawgalo haraga irailani hingalhali luk taret ki tara mathoi daina tara taret ta khoi ugani ibungo Jisu Christna lukhabi macha du su hingalhanbi maramdi ibungona sibu singbu nungsi hingat pasimana pami sibu bu man khundo mo haibase usittaba nate ibungona nungsi mang tinajaba Lazarus na siraga mangphamda machesingna kappo matamda Lazarus sibadai ibungo Jisu Christa mapi tap taduna phijina teithoklaga Jisu kapki mangphamda marini sukraba pumlamani haiba matamda mangpham onthoga Lazarus tholao haina lauraga ibungo Lazarus fu hingalan gi bai sorni ibungo na asibu mirai baleite aduga nipa sida ibungo na mapabu thanamduna itungilu haiba sidi ipa imabu nungsiganu haiba nate isorna namana pabu ikai khumnau haiba se Bible da asuki matik yawi ibungo Jisu Christna hanjan haibiki Ephesia taruki ama anida namana pabu ikai khumnau wenya thang taragi manung dasu namai na pabu ikai khumnau khongsan bukungi tarani thoda pauro ahungi mapan dasu aduga lebi singi tara mapan gi ahum dasu ani suba wailon taragi kun dasu pabiyo aduga mak taret ki tara dasu pabiyo namana pabu ikai khumnau namana pana nibada pidaba tawganu makoibu luna tawbiyo haibasini adu khakta sunate ibungo Jisu Christna thajaba singi imung manungbu hundoktuna seba oina kaure hanna yengoranu haiba nate makoibu sunungsi bane ibungo na haiki ekoigi imung manungbu sunungsi haibasigi maramda mana hai kanaguma mina mahaki imungbu thakpa ngamdrabadi mahaki imungbu yok thakpiba ngamdrabadi thajadaba mi amadagi henna phatre ani subat 1 Timothy mangagi nipanda yaubani Ishorgi sordagi oikraba wahai khudimakta aigi imungbusu thaktuna makoibu number 1 makoigi damakta phanaba sinbiba ngamdraba nupadu thajadaba dagi henna phatte haibasisu imungbusu mana nungsi haibasi matangsta utpiri nungsigadaba maong nungsiroidaba maong ado khangdragadi lana khankidoini henna nungsiganu haibasinabu henna nungsibagi artha lairibani ibungona aikoibu kokthokpiba khandokpibase aikoigi ipa ima amadi imung pumnamakpo aran khubam phangnanabani chilinau sing aikoigi imungda aikoigi irei kaida iramtamda irei bakta aran khubam yaunanabagi damakta mahakna aikoibu kaubibani hundoktuna makoibu hatkro sigro sogdarunu haina kaubanate khwaidagi nungsibagi maramna mana aikoibu train tawbinaba kokthokpani aikoina wa pau sadogodoise Jisuda nate manglibasing aikoina thadoklamlabasingduda phajjana mayeksingna tambiraga thawai asengmagi haithabiraga aikoi thawai pangal authority piraga bot tantoktura asibe hingaladuna healing miracle ga loinana chatlaga sandoknabagi tamak power hapige haibigi kaupani madugi manasu sargata lomba naita phangnanabagi kaubani imung manung loina manghaurasunu haina kauthokiba natte maramdi shastrada ibungona hai ibungo Jisu Christabu thajau nahak amasung nahaki imung manungna aran khubam phangjagani bakhon chatpa tara taruki kunthra mathoida ishorgi wahina hairi aikoini Jisu thajabase ima ipa imung manung pumba aran khubam phangnanabagi khudong chabado masida yaure
ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯖꯒꯦ 19th century ꯀ꯭ꯌꯨꯕꯥꯒꯤ ꯕꯥꯔꯥꯀ꯭ꯋꯥ ꯀꯧꯕ ꯇꯥꯎꯟꯗ ꯏꯁꯣꯔ ꯌꯥꯝꯅ ꯀꯤꯅ ꯅꯤꯡꯖꯕ ꯕ꯭ꯂꯦꯛ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯔꯝꯃꯤ ꯂꯩꯇ ꯂꯥꯏꯔ ꯁꯨꯔ ꯅꯣꯝꯕ ꯍꯤꯡꯖꯕꯅꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯦ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯪ ꯄꯣꯛꯏ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡ ꯑꯗꯥꯂꯤꯌꯥ ꯀꯧꯏ ꯃꯍꯥꯛ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕꯤꯅꯤ ꯁꯨꯔꯒ ꯍꯤꯡꯉꯒ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯋꯦꯖꯦꯁ ꯑꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯔꯕꯁꯨ ꯂꯩꯖꯕ ꯉꯥ ꯑꯣꯏꯔꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯍꯥꯎꯕꯁꯨ ꯆꯥꯏ ꯅꯣꯛꯅ ꯆꯥꯃꯤꯟꯅꯩ ꯑꯆꯝꯕ ꯑꯣꯏꯔꯕꯁꯨ ꯈꯖꯤꯛꯇꯪ ꯂꯩꯔꯦ ꯈꯖꯤꯛꯇꯪꯗꯣ ꯅꯣꯛꯅ ꯆꯥꯃꯤꯟꯅꯩ ꯏꯁꯣꯔ ꯌꯥꯝꯅ ꯀꯤꯕꯤꯅꯤ ꯃꯄꯥꯅ ꯈꯨꯠ ꯊꯝꯗꯨꯅ ꯃꯆꯥꯕꯨ ꯃꯤꯁꯅꯔꯤ ꯑꯣꯏꯅꯕ ꯕꯣꯔ ꯄꯤ ꯑꯗꯨꯒ ꯃꯃꯥꯅ ꯈꯨꯠ ꯊꯝꯗꯨꯅ ꯑꯗꯥꯂꯤꯌꯥꯕꯨ ꯅꯨꯡꯁꯤꯅ ꯌꯣꯛꯏ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯉꯥꯡꯅꯤ ꯆꯥꯎꯔꯛꯂꯒ ꯃꯤꯁꯅꯔꯤ ꯑꯣꯏꯒꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯁꯤꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯏꯁꯣꯔꯗ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯑꯔꯥꯟꯈꯨꯕꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ ꯆꯍꯤ 12 ꯁꯨꯔꯛꯄꯗ ꯃꯍꯥꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯐꯪꯈ꯭ꯔꯕꯅꯤ ꯇꯁꯦꯡꯅꯃꯛ ꯇꯧꯁꯤꯟꯅꯕ ꯌꯥꯎꯗꯅ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯈ꯭ꯔꯤꯁꯇꯁꯦ ꯅꯤꯡꯊꯧ ꯑꯣꯏꯍꯟꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯤꯡꯖꯔꯤꯕ ꯏꯁꯣꯔ ꯀꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯒꯟ ꯄꯣꯏꯟꯠꯇ ꯐꯤꯃꯨ ꯁꯦꯠꯄ ꯃꯃꯥꯏ ꯈꯨꯝꯕ ꯌꯨꯔꯣꯄꯤꯌꯟꯁꯤꯡ ꯂꯥꯛꯑꯒ ꯒꯟ ꯄꯣꯏꯟꯠꯇ ꯃꯆꯥꯅꯨꯄꯤꯕꯨ ꯁ꯭ꯂꯦꯞ ꯂꯦꯕꯔ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯁꯤꯟꯗꯣꯟꯗ ꯅꯝꯃꯒ ꯃꯆꯥ ꯅꯨꯄꯤꯕꯨ ꯐꯥꯔꯒ ꯄꯨꯈꯤ ꯀꯞꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯗꯥꯂꯤꯌꯥꯅ ꯀꯥꯏꯅꯈꯤ ꯃꯐꯝ ꯈꯪꯗ꯭ꯔꯕ ꯂꯝ ꯑꯃꯗ ꯄꯨꯔꯒ ꯂꯥꯛꯈꯤ ꯃꯥꯒꯨꯝꯕ ꯃꯤꯅꯥꯏ ꯃꯌꯥꯝ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯂꯦꯕꯔ ꯐꯥꯝꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯂꯩꯔꯝꯕ ꯃꯔꯛꯇ ꯃꯥꯕꯨꯁꯨ ꯊꯕꯛ ꯁꯨꯍꯟꯈꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯊꯥꯒꯨꯝꯅ ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯖꯕꯗꯣ ꯆꯥꯔꯝꯗꯥꯏꯗ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯤ ꯃꯃꯥ ꯃꯄꯥꯒ ꯅꯨꯡꯁꯤꯅ ꯅꯣꯛꯃꯤꯟꯅꯈꯤꯕ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯤ tumba yade chaba yade thabak suri suna ningsingi ashamna kapna upai leitana sahi tara haukre sahi tara suraklabadadi harau na makoibu tinnaraduna mi singaduna phajan punsanbadagi thadokpiraga church kabagi ayaba piramni kaningba mina matamduda mahangna church ta chalami magi isor thajaba punsi do pastor na ubadagi di baptize tawbire testimony haili thawai yauna thawai kapna mana thawai gi testimony lirakpa angang oringadi khangjaba wari do lirakpada pastor gi thamoi sokladuna ma numidang adugumba minai singna tamba yaba bible college ta mahakbu bible studies ta honbiki mag degree paiki adudagi youth singi luchingbi oiki aduga nupi singi pau sandokpi oiki angang singbu takpiki mamai thangdadi nupa su nupi su magi matengna afaba pau se pachana sandoktuna thawai da revival thungan bangamba nupi ma oiraki mana maning tamna chatuna thabuk loira matamda numidang tumdaba makai Germany gi mafam ayambada mahakna leiriba mafam do Germany ni habasu ma kona khangaki mafamdida chalaga nupa nupi singda mahakna Jesus Christ gi Bible to takpi tambi to preaching tauki magumlaba nupi kayam German ki Jesus Christ da ministry da singselaki aroi badadi mahakna wa pau sandok pada mabu phariba mi sing adusu loina pungning hongaga anauba punsi phangduna minai habidu tagi ma maning tamna thadok piki ma Cuba da Barakwa da hanbagi ayaba pibiki thinbige amuk lakya su lakpiu oina mayamna mabu yamna thak wangna thambiki mabu kidnap tawkhiba sing aduna mangonda hai aikoina nangbu kidnap tawba sidi isorgi angakpa thorangni nangbu kidnap torokpa sidi phaduna gun point da purokpa sidi saitana aikoibu gun point da phaduna thambiramba kidnap tawbiramba dudagi kanbinaba aikoina nangbu kidnap tawjaba oiramme hatana haidokki makoina phabi kraba kidnap ado free oina minai kokpiraduna nayumda hanba yarani namana pa unazaru rona lebak pumbana German tangkai mamangodi Christian oiki hai matamduda maming chatba preacher ni minai singdo su loina man Christian ohenki German nupa nupi pomnamak magi punsi degi Christian oiki matamadda nangi ima ipa nung sidra chatlo makoi da sunangna unazaruro haibu matamda mahakna haiki aigi ima kanano aigi ipa kanano ibungo Jesus Christ gi wahai taraga lawsiliba khudingma se aigi imani ipani isil inauni nakoina ibu kidnap tawduna porakhiba natra nakoina ngasi nungsibiraduna isorgi thawaina sokpada aibu thadokpiba natra nakoina ibu kidnap tagi thadokpiba orabasu ibungo Jesus Christ na Germany gi damak aibu kidnap tawkhre masidi lifetime gi ni maramaduna ibungo na aibu phabiba kobiba stegi di aina thokpa ngamdre haiki
Cuba-दसु मागी वारी ताकी ममा मपाना कपना चिठी इरकी मानसु सांगना चिठी इकी कमिन्नकी हराउमिन्नकी नोकमिन्नकी अदुबु इमा मांगलिबा थवाई मयाम से आइगी इमा ओइरगे आइगी इपा ओइरगे ngसाइगी नुपा मदुनदि मपा थादोकपा ngamdabadigi मपा सिरगा हाइबनी नमदुनु पुबिरख्रबा अदालियानदि ममा मपागी मफमदा चटपगा याबगी खुदोंचाबा पिरबसु इबंगो जिसु ख्रिस्टगी नुंसीबना पुनख्रबदा इमा इपादगी हेले इमा इपादी ईश्वर खंख्रबनी खंद्रिबसिंगसे इमानी इपानी हाइदुना महांगना हल्लु याखिदे मसागी सही मरफु मापन सुबा मतम फावदा बाइबल तंबी ताकपीदुना मियामना माबु इमा हाइना कौखी मयुम पानखिदे मा उबा मतमदा जीसु क्रिस्त से मंगोंदगी मीसिंगना उजबा फंकी इबुंगोगी नुंसीबसु मंगोंदगी उबा फंकी अंगौबा मयामना अमुबा मंगोंदगी तमजकी असुक्की मतिक ईश्वरना माबु सिजिनबीकी मिनाय ओइना किडनैप ओइदुना स्लेवरी ओइना मासे फाखिबा ओइरबसु ख्वाइदगी चावबा निंग तंबा जर्मनबा अवनबा पोबिरखिबा नुपी मति महा ओइजबा ngamki सही मरफु मापन सुरकपा मतमदा इबुंगो जीसु क्रिस्तना क्राउन अमा पाइरगा लेचिन मरता लेप्तुन लेबदो माना उरेना माना हाइदोखि तुरोय ngamloi नारबा चटपा ngamuktraba matam मागी पुंसी लोइरे हाबिसे खंगलकु मतमदा अरोइबो ओइना पुलपिता मियामना माबु ngakpiraga माको वा nganghанki मागी अरोइबगी वाहै अदो अमुक्तंग मयामना तानिंगबगी मरमना माबु कौशलगा लेफलगा वा ngangbा मतमदा माना ताइबंग थादोकलमदाइदा हाइरंबा अरोइबो वाहैदि मपा नत्रगा ममाबु अइंगोंदगी हेना नुंसीबा महाक अइगी ओइबा मतिक चादे मचानिपा नत्रगा नुपीबु अइंगोंदगी हेना नुंसीबा महाक अइगी ओइबा मतिक चादे अदुगा महाकी क्रॉस लौखत्तुना अइगी इतुंग इंदबा महाक अदो अइगी ओइबा मतिक चादे इबुंगो जिसुना हाइखिबा माथि पंदुप 10 पद कुंथ्रागा 3 कुंथ्रा निपान अदो अरोइबा ओइना माना पुलपिता पाथोक सखी इबुंगो जीसु क्रिस्तना कौबीबा मतम मपा सिबा ngaikhiगे हाइबा निपा अदुगुमना अइखोइनि इमा इपा इचागी खंदुना ईश्वरगी थौगलदा खोंग थांदोकपा ngamdana लेरिबा असे अदालियादगी अइखोइना तमजबा मरु ओइ अदालिया मी 10,000 मुना मा सिगदोरे ताबदा कोशिलखि इकाई खुमदबिखि नोकना मयामना प्रार्थना तौबिनरगा लुहुप अदोगी दमक अइगी थौरांग तौबिख्रे हाइरमलगा इंगना चिकना महा नोक फेट तौरगा ताइबुंग पान थादोखि तमजनिंगाई ओइरबिनी सागै जात चावबा चावदबा प्रभुदा लेते माना कौबदा थोख्रबा मी खुदिमक इबुंगोदा ममल यामे मखोइदि निंगथौसिंगी पुरोहितनि मागी स्पेशल पीपल हाइना ओइख्रबने खंगतपा सागैनि अइखोइसे करी तौरी अइखोइनदि चिलिनाउसिंग अइखोइनने इमागी दमक इपागी दमक अइ इसा मतिक चाद्री अइसु थौगल तौदोइनि अइसु ख्रिस्तानी अइसु सुगिदोइनि हारगा प्रॉब्लम दुदी अकाउंट अदुदी इमागी हाइबगुंबा काइना नबा या थंगोंतंग पिनबियु युमदा इमा इपादी परमिशन लौरुगे जिसुना कौबदा अनि सुबदुन अहानबदुना इपा लेरोन चलमखिगे लंथुम फंगौखिगे तोंगान तोंगान अकाउंट पेदुना इबुंगोगी तुंग इल्लो हाइबो वाहे दुबो अरेंबा तादुना मखोइना ताइबंग पानबगी कानत्रबा थबकी तमक असीबा ओइननबगी तमक असीबा ताइबंग पानद मखोइना लेथनबा होनाहोबगुम इमागी इचागी नुपीगी आइगी कैनोम फंगद्री हिंगनबा लेते हाइदुना हौजिक फाबा ख्रिस्तान अयामा थबक सुद्री खोंग कांतोक्ट्री ngairi मखोइ खुदोंग चाबा फिबम अबा सेमी मदु लोइरा काना थौगल तौनी हाइबसदि लोइनमक खल्लिबनी अदुबु वाहंग अमतंगदि अइ हंजगे अइखोइना इसागी फिबम सेमलिंगै इपा सिबा ngairiङै नत्रगा अइ थबक फंद्री अइगी नुपीगी हुजिकति थादो याद्री थौगल चटपा याद्री खोइदि लाइरबनिना अइखोइदि सिवाली अदमक ताइबंग पानबगी अकाउंट अममम पीरगा कुइरे अइखोइना खोंग थांदोखिदबा थौगलगी दमक मांग थाखिदबा अइखोइना अइखोइगी फिबम चाबा सेमिङै इचागी नुपीगी इपागी इमागी इसागी खल्लिङै मांगहनखिबा मतमसिंग असिगी मनुंगदा अचाबा मतम ngairiङगी मनुंगसिदा सीख्रबा थवाई मयाम से अखोइगी अकोइबदा मसिगी रेस्पोंसिबिलिटी से वायनगी निमित्त कनाना पुगदोरि मनोइ चिलिनाउसिंग नंगमदि अइ नतन कनानो अइखोइदा नत्र इबुंगोन सिनरिबसे कनामतबु मतिक चारगा थोलखिबा कनाबु यावबगे पीटर बु थोलखिबदो मादी फैमिली लैरबनी
Mana karigano khutakta chatpa ngamlaga asuk gyan yarba ngasi di Peter dawna nga phabasu natraba phi setna nungai na khoidi leiba phangliba khoina di thokpa ngamtri se kari marang gino chili naw sing wakhal lamadi khalau si asibana asiba singbu poloi sanu aduma nahakti chattuna ningthau leibak santo haibase atai kanada sunate ngasi gi mirol asidadi nangondani aduga aingondani chili naw sing ibungona hai aigi wa targa tawba mi khudingmak nungjau mathakta yum saba asingba mi amaga changdamnagani mathi panduk taret patakun mari takraba se kuirabani sermon asisu nifuga mathoi sujarabani sermon lak YouTube ta phangi isagi church ta pastor na su tattana pau satoi deacon singna sandoi member singna sandopi evangelist singna sandopi ikut ta bible pairi pamnamak ibungo na kaubibagi chatho o sohoro chatlo sebok semo matam tensil warning naktani ngasi phawai khoi tumin na yeng tu lai amuk tangdi ai khoi pomnamak tungda thamduna ai khoi na nungsijaba ai khoi gi mi singa se aran khubam phawai khoi na puba ngamnanaba ai khoi hana thoktuna amuk tangdi Christ gi representing tawduna ai khoi amuk tadi ibungo gi thabak ta hose wayen gi numita ai khoi ta su soidana account amadi lofam thoi mi khuding makki maram miyoi bana pijaba tai pumna makki thaktai ibungo na bor pibi ba oisanu amen